SDPO Anand Hatpada Chenaba Miyoi Singh Fanaba Moreda Chatharakibati Bahumba Gitabakta Potlam Kaya Fagat Pangamkray Moreda Laiba UKLF Amadi Kenegi designated camp Singh the Kadaramata Lairam Drehaide Moreda Laiba Cookie Zone Nupi Singh Assam Rifles ki camp the Chung the from PU High Natomjin Cray Combing Operation Chathabada Manipur Police Kagnatana CAPF ki Yamlaba Personal Singh Yawi Nattaba Thabak Taukiba Laiti Haina Assam Rifles ki commander na Haikray Police Armory the Gingarang Nongmay Singh Lut Taukre Haina social media da Thagalak Liba Adu Aran by Yumfam Yauda Bani Haina Manipur Police na Sang Dorakle May ahumdagi status da thokliba irang asigi waruishin puraknaba center amadi state laingakna kanglubani gi marakta sangtaina na bahotna drabadi political party tara na hotna ragani haina fongdorakle Yaingang pokpidagi chadong amadi kangkumdagi wangli fawbagi lambi ani asi sembal oidringaida loikre haiduna signboard thachilaga yamlaba sanfam haina thokre haina Southern Tangkhul Student Union na maral sirakle Amasong Sanapati dagi Nagaland tamna thawrakiba van amadagi Mau Police Station gi kangbu amana Malem gi kaithal da lupa crore mapan hen bagi mamaloiga da brown sugar gram 4 fagat pangamle